Keishing na Eikhoi Amatani Manipur Kaiba Yaroi Hairamba Wakhallon Tung Enduna Chatshi haina okram Ibobi na fongdokre. Manipur Kaiba Yaroi Chingtam Amatani haiduna state asigi chahi sangna chief minister oiduna laibak ngaklamba laikhidraba luchingba Rishang Keishing na lauramba thaudang amadi mahaki Manipur Kaiba Yaroi Eikhoi Amatani haiba Wakhallon adugi ngasidi mirol na Tung Enduna chatpa mathau tare haina hanagi chief minister amasung MPCC gi president o Ibobi na fongdokre. Wafam asing asi Imphal-gi BT Road laiba Congress Baban Party asida sinduna chief minister Hairamba Rishang Keishing na laikidabagi tararak suba kumon thorom pangthokpada saruk yaraduna fongdokhibani thoromgi manung chana laikhidrabagi photo da party gi luchingba thaumi singna laishu kattuna ikai khumnaki okram Ibobi na makha tana hai ngasi asi Eikhoi punamakpu luching biramba laikhidraba state asigi chief minister oibiramba da natana Manipur gi ahanba MP su oibiramba Rishang Keishing laikidabagi tararak suba kumon numit asina lakpada Congress ki miyoi punamakna luchingba asina hinglingai matamda laibakkidamak lauramba thaudang tauramba thabak kayabu nahaunana ningsingbaga iroinana mahaki photo da laikattuna ikai khumnaba utpani India ge ahanba parliament election da maipaktuna MP oikiba luchingbani loinana matam sangna Manipur ge chief minister oiduna laibak ngaklamba luchingba asina hinglingai matamda Manipur da khundaminariba furuk khudimak amata oina nungsi sanana hingminaba amadi apunbagi saktam ngaktuna thamnaba lauramba thaudang sing ningsingfam thoi mahakna taibang pan thadoklamdai fawba Manipur ge apunba saktam Kaiba Yaroi haina khongfam chetna lepki asigumba lamdam sege apunbagi saktam Kaiba Yaroi haina lepkiba luchingba asigi pandam asi Eikhoi tungoina na chatpat mathau tai adubu Manipur Kaiba Yaroi chingtam amatani haina laibak ngaklamba luchingba asigi thawai yaudraba hakchang mahaki poknafam lairod chanba fangkhidabasi Eikhoi punamaki laibak thibani masi Manipur ge apunba saktam Kaiba Yaroi haiba wafam aduda yaningdaba miyoi kharana thingbadagi oigani haina lawi haiki thoram aduda CLP gi luchingba K Mega Chandra MLA A Surja Kumar Okram Hanagi MP Dr. Maina Gaikhangam amasung Hanagi MLA MPCC ge official bearer Singh amasung Congress Party ge member kayana saruk yaduna Rishang Keishing ge photo da laikatuna ikai khumnaba utkhi.